Ikoi kuidna ummat singi mathakta matam amalakani. Matam madu da ming thakki Musalman oi hauragani. Quran gi chat nabi tangai haurani. Haibadi matam da Quran sonba mi yamna layrabasu. Quran gi pautak matung inna amal tawbadi layrak laroi. Matam madu da fazar masjid sing layrakani. Adubu namazidi layrak laroi. Nungsira bitlinau sing ngasi de kai punna ngasi Musalman sing Awaba Tariba sikari maram de gino haibiki matang khangminasi. Allah Ta'ala na sumna haibiri. Thangai makseng no. Allah adugumba mi adugi halat matam adu faw on thokte. Hek masana masabu on thok zedri faw amasung. Hek Allah na karigumba kom amada awaba tahlage khallab. Madu kananasu ngak thokpa ngamloy. Makoigi damakta matiang pangba ngamba Allah natana kanasu layte. Masidagi khangba ngamlay. Allah Ta'ala gi minungsi thawzal matam chuppadaw. Banda ikoigi mathakta yengduna adumak lay. Ngasi Muslimsingna Awaba Tariba si makoina Allah gi hukum gi makhapon na chatpa tarabadi. Kanana su awaba chaitheng piba ngamloy. Muslimsingna Allah gi kanun gi makhapon na chatlam lifaw. Amasung makoina Allah gi hukum bu chet na pairam lifaw. Kanana su awaba chaitheng piba ngamkhide. Muslimansing gi matik magun layramay. Muslimansingbu Fateh qawm haibadi mai paklaba qawm ni hainrame. Matam madudaw dunya ge kalla superpawa kaya makhoigal lantheng na bangam khide. Matam madudaw kaisaramadi kisra gi mingda mai kai mari maktaw maming chatliba ningthau. Mahagna Musalman singi mingbu hekta bagaw makhoigi lengak sasan niklamme. Adubu ngasi Musalmansingna masa-masagi apaambada chatnarakpa aningba apaambada pangthoknarakpa amadi Allah gi hukum sing amasung Nabi.Sallallahu.Alaihi.Wasallam gi sunnat pu tungoinarakpadagine. Islamgi senglaba chatnarolbu loisilakpani. Musalmansing maigai khudingdagi awa mayoknaribane. Nungsira bechilinau sing Allah Rasool S.A.W.gi now hadis amada haibiramay. Ikoi dana ummat singi mathakta matam amalakani. Matam madu da ming thakki Musalman oi hauragani. Quran gi chat nabi tangai haurani. Haibadi matam da Quran sonba mi yamna layrabasu. Quran gi pautak matung inna amal tawbadi layrak laroi. Matam madu da fazar masjid sing layrakani. Adubu namazidi layrak laroi. Nungsira bitlinau sing hadis Asida potlam ohum panbiri. Ummat singi mathakta matam amalakani. Matam adudaw Islam supnagi mingi Islam oirak lagani. Islam amagi chatna rol hauna lon chat layrak laroi. Musalman ni haiba aduta ngairani. Musalman amma oibagi thawdang karisu khanglaroi. Masina taakli badi. Muslimsing amadi atopa singaw khenaba karisu layrak laroi. Maramdi Musalman Islamgi chatnabidagi lapthoklaga gairi singi chatnabi singdaw naksilaklani. Muslim gairi Muslim da khenaba layrak laroi. Mawung asumnaw. Gair Muslim namaz sonde. Musalman su solak laroi. Gair Muslim yu thaki. Musalman su thaglak lani. Gair Muslim juar sanai. Musalman su sanarak lani. Gair Muslim sendoi chai. Musalman su charak lani. Gair Muslim cinema yengai. Musalman su yenglak lani. Gair Muslim yumda TV thamei. Musalman su thamlak lani. Ngasi kana thamde ayambana thamnari.
Gair Muslim sing parda tawdana sorok lamjawda leirak khulak sing de chatli Musalman sing su chalklani Gair gi nupi sing makok khumdana bazar atay atopa mafum kaya da chatli ngasi kana chattaba yawri Gair gi macha masu sing parda oidaba fizol kaya set lag school chatli Musalman gi macha masu su chalaklani Gair Muslim machin the Musalman sing su thiraklani Aikhoigi matau tamgadaba makhoigi matau aikhoina tamle Masida awaba nangdana karaida nangani kayada thamoi sokhraba wano ngasi gairigi chatnabiga aikhoigi chatnabiga karida khanaba leiri kari su khanaba leiraktre masida awaba tadana kadaida tagani masimasu khangzilu chatnabina kanaba purakloi Chatnabina mibu manghalli Chatnabi mingi Musalman oibana kanaroi Asengba achumba Musalman oirak o Atay gair kom singna haibagum ay Musalmani haibani yaroi Makhoina kari khalli Yahudina khalli aikoi Yahudini Aduna aikoi gi din su Yahudini Nasranina khalli aikoi Nasranini Aduna aikoi gi din su Nasranini Isaina khalli aikoi Isaini aduna aikoi gisu Isai dinni Brahmanna khalli aikoi Brahmanni asumna aikoi gi dindi Brahmanni Harizanna khalli aikoi Harizanni maram aduna aikoi gi dinsu Harizanni Christianna khalli aikoi Christianni maram aduna aikoi gi dinsu Christianni Mawang asumna Musalman singna khannaraklei aikoi di Musalmani maramaduna aikoi gi dinsu Musalmani Masjidigi awaba tadana karaidigi amuk tagani Gair Muslim sing namaz roza zakat asina chingbau pangthok tabagum aikoi di tawroisi Islamgi fizol bu Allah rahmat ki thawri na koizil hansi Ani subadaw Quran ni Tentakna hairabada hadis asigi ani subatang kakti Quran gi rasam haibadi Quran son bahiba mayam leirabasu Quran gi pautaki makhapon amal tawbal leirak laroi Quran solaga mana matlab khangbadutta natte asal di Quran gi pautaki makhadaw amal tawba aduni khudam moina pirabada khunu amalai magi masa pali Masadugi manung mapanda sa matong saru yawi Pura body parts yauri kanagumra masadu kakthatlambo tarabadi khunu adu paibang ngamgadra Masana masabu yeknaba singdage kanba ngamgadra ngamloi maramdi painaba masadu yaudrebanina karamna pairaga masana masabu kangani Mawang asumna Quran solaga amal yaudradi masa yaudabu uchekum oigani Yeknabagi langda thubagum Saitangi langda thugani Nungsira bechili nausing Aikoi Quran toina sonsi Maduda amal tawsi Quran amasung hadis ki mafam kayadaw Quran solaga amal tawbasing amasung tawdabasingi matangdaw kaanaba amadi amangbagi mayam ama hairi Quran sonbagi kaanaba solaga amal tawdabagi amangbagi matangda hadis amani dang haijage masida amal Taminnasi Quran solaga amal tawbagi kaanaba huzur sallallahu alaihi wasallam na haibi ramme Qayamat ki numitta sahibi Quran da haigani Quran sarif solo amasung jannat ki thak sing da kakhatlu Tapna solo dunia da nang na tapna solam bagum Nahak ke aroiba mafamdi nahak na soliba aroiba ayat adudani Aduna ikhoy Quran loine sonsi Quran solaga jannat ki thak sing da kaanaba Quran solaga amal tawdabgi matangda hadis amadan khangminasi Huzur sallallahu alaihi wasallam na haibi rammi Kanagumana Quran sole aduga migi mal tsari adu oirabadi Qayamat ki numittaw
mamai adu saru ngakta ngaigani matong amata yaudana lakani. Allah Ta'ala na ikhoy na khoy pumnamapu Quran swalagal madugi pautaki matung inna amal tawbang ngambagi pangal pinabi oisano. Nungsiraba ichilinausing hadis asigi aroiba ahum suban asidi. Haibadi makhoy gi masjid sing fazana sanarak lagani. Tawbatabu achumba satpadi layrak laroy. Haibadi aseng ba achumba satpa namazi di layrak laroy. Ngasi aikhoy na khoy na soliban namasing sahabi Rasool gi namaz ga manarak tre. Mingi namaz oirak lay. Madi namazini madi namaz soli haisunu haine sonban namaz oire. Aduna aikhoy na tawba dua kadai digi kabul tawgani. Maram aduna aikhoy loyna pukning thawai hakchang yaw na matam mangagi namaz solasi. Natrabadi aikhoy loyna awaba mang takpa kom oiragani. Khara khazik hairiba tariba sida mapung fana amal tawba ngambagi pangal pinabi oisano. Nungsiraba isilinausing ikhoy na ngasi khangmin nakribasi takrergi khudol haibalairik adudi yawri. Like adubu ibi kibana ikhoy na yamna ikai khumnazariba. Mufti Sahidullah Sesam Hobak Chow. Nungsiraba isilinausing na lairik asibu laybiyu amadi pabiyu. Allah amasung mahaki nungsiba Rasool S.A.W.gi apaambada punsi salena ba kanno hotnasi.